Manipuri Wari Pambi channel na tabiriba pumnamakpu amuhna taram noksari ngasiso myamgi ngaihak pothananabagidamak anouba horror story amakak puduna lakchri. Horror story asigi mamingna Christmas Hallakpada. Horror story asigi writer na kundongbam Zenith. Haujik taminarasi horror story Christmas Hallakpada. Tedar amasung tosil masin manaw anini makoy ani se handagta aikoygi school da tedar na class 9 da aduga tosil na class 5 da mingsalay. Tedar amasung tosil masin manaw aikoygi hek thangnariba khul karongthel hairiba singi khul asidagini. Tedar masaksu adum bhajai lairiksu hai manaw nupi tosilsu lairik adum phai makoy anigi damakta mama mapana su yamna thawai yauna honajai. Christmas matam su yausilakle. Christmas ki suti hek loibaga school gi final exam su hagadori bani. Christmas mayani nongma half time da aina hangsik langbo oina torelamda pokhiba matamda tedar mahakki mamanabi amaga u amagi makhada hangsik langduna phamduna wari watai saduna lairamba ui. Ai ubada tedarna mamanabi aduga parap sanglagtuna sir karino mata haijage hairakhi. Aina tedar kaidorage kari hainingge nangbo anglubada sir handaki lakliba Christmas se nongma khaktang aikoygi akhulda apaga imagana sarbu lao insang ahawba amatang saminase hairae sir ado nongmatang lakpiyo sir. Tedar aibu Christmas yawba lao hairiro nungairoida mina ngangnabada nakoygi Christmas to yamnadi nungai hai ado aikoy tamgi minadi nakoygi Christmas to da nakoyna phagi jugai tawduna mayam laangbado lol leisu khangnadabanina nakoy tana pangnok noklaga aikoyna dum yengduna leibado as nungairoida adudi sir adugidi kaimata wabigano aiga to silga leirisidi sarda artha halaga maitelonda adum artha handokaniye sar su nokpa adum yawganiye sir yam nungaibane aikoy Christmas to apana sargi damakta yenba raba asauba amasu insang thongnanaba khakuna thamoribane. Ha teda yenba raba haiba tilyo lihe tedarga mamanabi gedo kana noklami aduga tedarna hairklami asengmane sar apana sarbu nongmatang Christmas jahoninge haye aidi angka suson banina sarna heng class 10 thaba matamda sarna angka se hainanaba takhaninge haina apana su haihobane sir. Hera adugi budi takanida nang hek hainanaba ko sarna mateng pangganida ado sir soidana lakpiyo date 27 do sir aduda soidana kabira o aduga aikoida ahing ama leklagane sir Christmas nong mayaurga insang ahauba ama saminaraga hankhoba ko sir. Ho fare laklage kodo ai thanda lakpadi nungaiti ko aigi marup amaga punna langminage date 27 do saksa thoga dum lage ko nungthilda yari ko hoi sir asumna tedar do mamanabi duga wakal nungaina noktuna hamduna lehore aidi school lomda amuk lakle. School su Christmas ki damak New Year fauba suti thadokre. Aigi yamna luna tinaba imanaba ama hauduna Christmas satnanaba wa hainarure mahaksu karongthel khulse saningba yamna kuirabani amutang satke khalakbani tansare Christmas sida salurasi haiduna aikoyani yanaraduna date 27 gi ayuk kharangana sak saminaduna aikoini 13 tabadagi
khongna litan makhongdagi karongthelgidamak chatpa hore haujikti mayai lambida gari lambi su lairabani adu aikoi ani chatpadadi mathak lambi ariba lambi sida satsi aduga halakpadana makhagi mayai lambi sida gari lambi sida halaksi hainaraduna aikoi ani hanagi ariba khong lambi da lakminare sana sana wari sanai matam amada aikoina piklingai matamda mafam asida electric post kaya aikoina tampak lamdagi pikna ubo phangi adubu ngasidi madu singdo ubo phangkidre ahal singna haibibagi matungina electric post to yamna toina tara huranba amadi post huranba tawbadagi haujikti mayedo masiromdagi singi khul singdagi oina laure haina tai asumna nungai raba wari kaya sa duna aikoi ani lam yengba oina nungaina karongthel khul yausilakle naksilakaba matamda Christmas ki nungai raba isai kaya maikta thadorokpado tabada pungning nungsiba fawi amuktasu saludriba khul oibana yamna pungning langtaknana marup aduga aikhoini yamna nungaina lakminai khul yaure khulgi hek khunjinda mayam ama langduna nupa amasung nupigi boli sanarambado oi aikhoina tedar khoi ubra haiduna yengi khanghaudana matai amadagi tedarga manau nupi tosilga aikoi ubada sar haina hauna nokladuna senthurpado urubada kayadi pungning nungsirure aina ho aikoi lakle as teda yam wai he nakoi khulsi orakpada as sadaudum thonge aibada tedarna sar yam wabano hangbada aina as mangda bhutna ka ko tanarakpada sien mangamdabado adu dauna waibo haibada tedardo noklammi yamna nokanbi tedar manau nupi to silgana aigi khut paiduna sar lao aikoi desase aikoi yumda amana sargi sananaba kari no yamna langlam lagani chase lao haiduna aigi marup aduga chatminare yum yaurabada sumangda sagai saduna 10 gus pambi singna kaya da fazana 10 gus sing paliba aduga mairen pambi singna kaya da fazana mairen matum yanthaduna hauriba mayamado urubada aigi marup adudi wow imai fajakreda haiduna adum maya ka thukuna yengduna laikre tedarna sargi marup so changbira o haiduna yum manungda sangle chaksangda panthaduna haminare tedargi mamana yamna harauna aikhoina sananabagi damak sasu lonbiramme laba hawai angaubusu chujak aputpasu saminare numidang waida aikoi puna Christmas tawpham church mayaromda lakminai tedarna mamanabi kaya amadasu makoigi londa karino wari mayam ama hainaduna makoi masen wa nokli aiga maruka dukal amada sangsenduna asapot kaya ama laire aduga tedarda pire imanabi sing saminaw haiduna sar karigi laibiribano laidrasu yabaduda haiduna ngaihak mafam aduda laiduna wari watai kaya sanaminai tedarna sar ngasigi ahingse jenbara ba hauba mathongani aduga hayeng ayuki chara chathoaga tapna ingna haloko sargi punanaba insang napi mayam amasu hayeng ayukta aikoi punna chatminaduna aikoigi lausangdagi hengminarugadawribani hairaklammi numitta silakle tedarsu mamanabi singa Christmas pangthokphamda leiramlage sar hoisu lakminaro hairamlaga satkirammi aikoisu mafam adudagi tampaki lamna singba makhada yengduna pungning nungsiba drisado nungaina yengminaduna lai numita silakaba matam adudadi aikoisu Christmas pangthokphamda chalasi haiduna marup aduga lakminai mayam irang langnaba makhol khara tarai aduga tampaki karakpa tampaki silnaw kharasu parap sena khebasu aikoina oi
adudagi mic ta lauthorei hello mic ki mateng laujaduna karigumba khara khanganjari madudi tampaktagi lakpiba Christmas yaubi kani haiduna lakpiba isilenau khudingmak haujik khudak asida tampakta amuk hankigadabani maduki maramdi tampakki yausang kumai pangthokpaga Christmas pangthokpaga yamna khenaba lai Christmas ta yausang kumai gumna bawdar taiduna leisa singda asit hawaidaba kaya yaurakpa asida klabki naha singna yengduna laiba ngamde aduna karigumba khut thoknarakpa pu chaiba tawrabadi thangnariba khul anida hena nungainadaba thorakpa yai aduna warning tawjari hujik tampaktagi Christmas yaubigani haiduna lakpa ichilinau khudingmak yamna thuna tampak lamda hankigadabani minat taragi manungda hankigadabani club ki naha singna koibada check tawrakpada leiramba thokabadi maduge apafatta daita masa masana pugadabani haiduna mic ta lauthorakpata avada aikoi mi paibu pokhi kari tawraba jano kai tawrage haina khangingba phauki khudakta edar manau nupi tesil mamanabi kharaga prap chelaktuna aigi nakta sar yumda sasilao hairaki aina kaidawrage teda kaigino hujik lauribadubo oh tampaki ngausinabana ha khara laklaga laisa singna paisa niba jani aduda paisa do piraga bawdar lairaga laisa singda powder tairubagi naha singna yamna saukre aduna tampaktagi karakpa loina hallo haiduna tan bani ne sar adu sar aikoi de sasilao adudi nungai roi he ai aikoi su satpana fadau maline tedar marup tu nasu marup aikoi hanana batawrasi forel amuk khudong thiba thoknadi nungai roi aikoi hanana batawse hairakki hairingai tanja aduda makhutta double barrel paibana ha amaga atopana ha amaga lakminaraga aikhoibu karigino hujik phauba mafam asida leiribase hairakpada aikhoina silnau sing aikhoisu hallage tawribani aigi satra ngaktane makoise makoina ngakta ngaikho aibadagi akoi wari ngak sanaramane yam thuna halo yam thuna chatpikro aibadagi aina tedar nang waraurano nongmalage nongmane fazana amuk laklage ngasi dine mayamsi yam saunakre aikoi hannaba tawrage haibadagi numitsu taakhrabani na lambi chatpada nungairoi haiduna tedarna manau nupi tesilbu yumda thaduna torchlight macha ama lohallure torchlight macha do pairaga aikoi yamna thuna tampaklomda kumba horakle tedarado kaptuna aikoi bu yengduna laihore maruptuna asbai lakpadadi monda nungaina lakpani hanbadadi hiba mam charoi dauri hai bai hairakpada aina hai bai sinine nongmagi daw haibado haiduna khoyani parap torchlight to kaptuna lakminari hundagi khara thaptorkle ngasai makhaidi wakhalamada panglak adum akibasu forum de uyung hobigi mathakta leiriba symmetry mapa do hek yorakpadagedi isada thuklaubo phauki kiba phaurakki itha thajadana marupaduna hairakki bai karino makholama taribasibo tedar do aikoi bu tanarakli jalo sar haina kaubogu mamat taine bai hairakpadaina hai bai bab noiramgani haiduna tapna lambiramda kumthaminarakle ahanba golai hek leithorakpada torchlight to pit kapada lambi nakalda nupi ma phamduna leibagum ama urami aina maruptuda bai kanano adama famisibo haibada mahakna aingonda kanna konsilakhi kadaidano bai torchlight kapada lambi mataida nupi ama phambagum aina urami maruptunasu hoine bai daine ada kanano ma phamine bai mathak lambiramda halasiro ha mathak lambiramda chakrasiro ngaiko bai mira laira aseng masu khangde babna uriba su khangde bai babna dinatre he mi oiramasu yaida khara nakchillaga amuk yengse haiduna khara nakchillakpa matamdadi leiramdare aikhoini
swai lawi tu kyaw sungi khutse jejet paina dunai khoini tapna kumthamina rakle khara muk chalaba tungda sar ngai kho haiba khonjel amma muk tarakki karino tedar du boy ko tanarak lijala haiduna ngahak tung handuna torchlight kap tuna muk yengi marup tuna bai fazana tannare mafam ase khara thuna lan thok na batause haiduna aikhoi ni tung hanna yenglamdana parap yamna thuna chen boy la koi tawduna torchlight to pit kap tuna parap kumtharakhi chali haiba dumangai hakchang sidi yaudravagum ahangba malangda nungsitta paibagum isa se yauribra yaudravra hongase hanglibra thangdravra haibudusu khangjilakkre tanjaduda akanba sahuma makhakna aingonda khangin ilakhi ai laimaida do maina tukhi aduga khutta pairamba torchlight ado singmakhada tup launa takre torchlight tusu kadom na laikhrabno khangdre aina bhai kaigino khangin ilai dobo bhai aidi indele bhai aiduna aigi khullase mahang singkhalaga akhoi ni para kiman khraduna chen boy kari boy khullase amuk kanna paisin minaraga khong se sengna chelaklammi bhai asumna lambida tamnabase ahal singna sin thiu aduga thina sayu haibani haiduna mahakna matong maram khangdana pangchaida saiduna sin thiduna mate kharadi aikhoi ni lakminai uchin asina nungdolan yausilakle nungdolan mapase mamangaida lambi kakpa matamda miyoi ani nungna nanduna sikhi aduna mapase singi mi singna paidigi lanthokpada tamnai hainaba yamna kinaba mafam aduni mafam ase marupka ikhoini kamdauna lanthok ngamlaroidara haibagi wakhalda kibana hakchang ase thak niklamni aina bhai mafam ase yamna tamnai haiba mafam aduni aikhoini khut kanna paisinaraga kanna dum chen thrasira kanna sen ba yaroi bai mase singlambi ni khajiktang hek soibada lokha da onthagadori bani ne bai mit oislaga tamna dum chalase haining ba haira sunu tang ba tawrakla sunu thengnarasi haiduna aikhoini mapan thoklaga hakki singdo isada taisilabadi laichang bangamde haina baduda mapan thokna ba laknare adubu kiman khibana mapan thokpasu yadare aikhoini upai leitre haibaga tawbaga nungdolan mathakta kanagumbi ama hambagum uba haure aduga phak su nokli khonjelado marupsu tai aisu tai adudagi aina saiba haure nakoi ase misi chadana siba chingamdana siba hawai singni nakoina aikoida aibang mioi babu aikoi bu kihanana bu hanaribado aisu tawba ngamloi aikoi nakoi bu songki kide haina asumna marup aduna su tin thiduna saiba horaklamni thagi piklaba magaladuda lambi adudi khara uri kappa nokpagi taramba khonjel singado amuk tumil laikre marupa aigana yamna tin saibaduda ikaira male makoi tamnaba ngamdra male haiduna aikhoini khut samnaraduna amuk parap lakle uchinna sinna nungdolangi golayado laithorakle mathangi golay amuk laithorakpada khara laptakna lambi mayai maktada kanagumbi hingau setpi amamuk chap leptuna leibado amuk ure mami ado khara aikoi ramda tapna naksilakpagumsu ui aduga khara ta wangkhatkibagumsu tawra I aina kadaidagino namchiba manam ama phaurakpagum tawi bhai karino namchiba manam ama sula ine hairubada marup aduna bhai ai yadre he finungda mangsille hairakhi maduda bhai tanchare bhai uriba mamangda leiriba mami se asi tamna amangmado kita chaisilhoi hairubada marup aduna amangbado mangda leiriba
phingau setpi mami adu tamna amang madu khara saisin khi madudagidi mami ado swai mang khirami madudagidi aikhoi ni su siraga sire changlaga sangle haiduna khutche chena paina duna amuk sena lakminare handakti amuk khanna kappalauba tamnabagi khonjel amatasu tarakhi dare aduga kanagumbagi mami amatasu aikhoi mangda thalamdare asumna yamna wana hawai kubakta haptuna Christmas ki ahingdo aikhoi ni yum yorakhi Christmas matam hek yorakpa amadi Christmas haibo hayase hek tabada ngasisu maruk adusu aisu mipai thabaiba anaba hobogum hek tu chungli